ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯀꯟꯅ ꯇꯂꯥꯏ ꯀꯟꯅ ꯁꯤꯃꯦꯟꯇꯤ ꯀꯥꯞꯄꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯄꯥꯈꯠꯅꯕ ꯃꯌꯥꯝ ꯁꯨꯝ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯦ ꯌꯥꯝ ꯐꯠꯅꯗꯦꯗ ꯑꯗꯨꯝ ꯁꯥꯔꯁꯨ ꯄꯥꯈꯠꯂꯤ ꯑꯍꯦꯟꯕ ꯃꯨꯛ ꯆꯥꯗꯕꯅꯤꯀꯣ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯄꯨꯝꯅꯃꯛꯇꯁꯨ ꯁꯨꯃꯥꯏꯅ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯍꯥꯏꯗꯤ ꯄꯥꯈꯠ ꯆꯥꯎꯅꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯀꯩꯝ ꯈꯟꯕꯤꯒꯅꯨ ꯀꯩꯝ ꯈꯟꯗꯦ ꯏꯁꯣꯔꯅ ꯃꯥꯏ ꯃꯥꯏ ꯃꯇꯝꯗ ꯃꯥꯏ ꯃꯥꯏꯒꯤ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯇ ꯂꯩꯕꯁꯦ ꯂꯩꯅꯤꯡꯄꯣꯟꯇꯦꯕ ꯏꯁꯥꯒꯤ ꯑꯗꯨꯝ ꯁꯥꯖꯔꯒ ꯏꯁꯥꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯂꯩꯅꯤꯡꯉꯦ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯔꯅ ꯄꯥꯈꯠꯅꯕ ꯌꯥꯎꯅꯩꯅꯦꯕꯀꯣ ꯃꯌꯥꯝꯒꯤꯁꯨ ꯃꯔꯛꯇ ꯁꯣꯏꯗꯅ ꯅꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕꯁꯤꯡꯀꯣ ꯑꯗꯨꯝ ꯇꯧꯅꯕꯁꯤꯡ ꯀꯩꯀꯥ ꯑꯗꯣ ꯃꯌꯥꯝ ꯌꯥꯎꯔꯗꯤ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ. Hi everyone. Hi. Hi. My name is Janet. Hi. So hi everyone. Si mayam hadi. Mayam good morning. Mayam si koigi chumgi salat to hay dunya ko. Sum dala hay bitai na bani. Ado kari. Ay sum na thang thang chinang jage kyam. Sadi ko chin mad si para. Sase. Hadi moigi mayam thong thakoi ko. Do moi se khichi na bi to nyang obaga ta ga. Tập chắc thùng bagi lại quạt mi lại không có lại rồi internet ke situ sana deh masih jauh ibu aku mau cincin betul tuh tuh ya tôi ra nó nằm cái nah kan yang pon tàu lấy bài lấy tuh ya dengan cara ke mi kuntra mi phung la kan ya mai tapak subat ada tuh ya dengan cara ke Kung tara video ga pa dahon dai mini mo kai maya khoi se machine je kana chingjale pung 12 ta dore jaga se lai tabanina amanung do oi banina ne to isora base yang wana chingjale no ren nung tang pung 10 ta bra ne dalai helor ko hay se ora mẹ giờ cement mẹ sẽ mẹ se ora đó sẽ cái gì sẽ lấy ra mấy bây giờ là ba sẽ lấy ra để đi sẽ lấy ra sẽ là không bao giờ lấy ra sila mo kuha sa mana mo jela PVP di ko mo ay mo des no ngaina ko ana mo ngaina padana do mo thabire kuha se ko mo mi am pija ba ha pija re said adi parora adi diro aske tomorrow khelo wal acha son kuna da so ni hung chari mangam kai tôi cũng đã là sự trai nhớ rồi bác sĩ mấy party jam vậy mỗi ngày tăng potha bagi mỗi pizza bagi potha đi sandal rồi nung dang pung tara mà thôi nung tạm ra cần đi cái này pung bảo ta để bảo hậu rồi yam theng rồi cái jaga se ni mea Iba hai ni mea yung je kore pung hapan taram ka tanya kan hai ri
ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯗꯣꯔꯦꯕ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯆꯥ ꯄꯤꯊꯛꯑꯒ ꯊꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯦ ꯇꯂꯥꯏ ꯍꯩꯕ ꯂꯣꯏꯔꯦ ꯄꯤꯊꯛꯑꯅꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯁꯨ ꯋꯥꯔꯦ ꯇꯂꯥꯏ ꯍꯩꯕ ꯂꯣꯏꯔꯦ ꯃꯣꯏ ꯃꯌꯥꯝ ꯆꯠꯇꯣꯔꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯄꯨꯡ 8:30 ꯇꯥꯔꯦꯕꯀꯣ ꯐꯣꯟꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯊꯦꯡꯖꯤꯜꯂꯝꯃꯤꯅ ꯏꯪꯁꯨ ꯏꯪꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏ ꯆꯠꯅꯗꯣꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ ꯏꯃꯥꯂꯦ ꯑꯃꯨꯛ ꯆꯠꯄꯁꯦ ꯂꯣꯏꯔꯦ ꯈꯅꯥꯎꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯅꯤ ꯁꯤꯃꯦꯟ ꯃꯌꯥꯝꯒꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯌꯥꯝ ꯕꯥꯏ ꯕꯥꯏ